थासगी तांग कुंदगी हौरगा कुनगा मरी फौबा उखरुल डिस्ट्रिक्ट पांगथोक कदोरिबा सिरोई लिली फेस्टिवल का मरी लेना KUKI volunteer eastern zone Kzvv-Ez Kouba Unofficial Oiba unknown organization amana social media platform singda Maitei community na Siroi Lili Festival asibu saruk yaba lakpada athingba pirakpada natana Maitei singna KUKI village natraga territory fauraga satpa yaroi haina athingba pirakkiba duga mari lainana district police na organization na sigi matangda inquiry sathaba matamda Kzvv-Ez volunteer eastern zone Kzvv-Ez Kouba organization amata thiba fangkide hairi praja MEEYAMNA asigumba masak maming khangdaba organization na THADORAKPA press note ta Thajabiganu Manipur Siroi Lili festival asiga mari lainana public MEEYAMNA sathok sasin tawbada free oina satpa yanaba matik jaba security arrangement lokhanaba sem saba haukibaga loinana praja MEEYAMNA police department lokhalakliba security arrangement asida Sajok PBO haina Manipur Police Control Room na THADORAKPA Sirol amana khangalakli nakalamrom da police ki maikaidagi PHANAYAMNA CHECKSIN THOURANG LOUKHATLABASU praja MEEYAMGI pukning dadi WAHANG kayama adumak hangnari leimakong army ke manungda thabak suba sangkiba Laisram Kamal Babu ngasi phabu thiba khangdana leiri security kungkraba mafam dagi fawba mi mangkhraga ngasi phabu thiba khangdana leiringai serak asida karigumba Siroi Lili festival yawba satpa singi manungda pamdaba THOKHANINGDABA THOUDOK THOKLABADI KANANA DAITYA PUGADAGE HAIBASI MEEYAMGI MAIKAIDAGI HANGLAKPA ACHOUBA WAHANG AMA OIRI